Akasvani Imphal, Wahengbam Rajesh na pau pazari, ahanbada maruiba pau. Mukhyamantri Nongthomam Biren Singh na hairi, Raijastagi drug maru phangna muthatna honabada mahak amasung BJP sarkarna hangadaba leite. Mukhyamantri na hairi, Churachandpurda thoram ama pangthoknaba sem sariba sing mang tahanbagi thawongda chenaba singgi mathakta sarkarna chapchaba thabak lokhatkani. G20 mifamga mari lenana mathang thagi marida Manipur University da Y20 mifam pangthokadori. Pradhanmantri Narendra Modi ki chamasuba Man Ki Baat episode Manipur su mapong phana sanduknaba thaurang tawre amasung Pradhanmantri Narendra Modi ni hari FM radio amasung DTH na tungi digital India gi thong ama hangdokle. Numir humi chathagadaba Agri Horti Expo ngasidagi Imphal gi Palace Compound leba hapta kangjebungda Mukhyamantri Nongthomam Biren Singh na hogdokre. Expo sta Manipur gi organic ki pothok sing amasung Raijasi gi moksadagi lejarakba pothok sing uli amasung buyer seller michu pangthokli. Manipur Sarkar ki Department of Horticulture and Soil Conservation gi Manipur Organic Mission Agency momana senba Expo asi hogdoradana Siri Biren hai Raijasi gi drug marufang na mutatna bo honabada mahak amasung BJP sarkarna hangadaba leite. Mukhyamantri na hai kongjang asi sangsinbada kaining chit leigani adubu maduda hangadaba nate. War on drugs asi tungi mirolgi kannabagi damaktani. Mangnai sarkarna imung ama hingnaba pambay ama haiba thoksil ama hogdokle mipum kudimakta sarkari thabak piba ngamloidabana masana masabu thabak pijahanaba honabada horticulture amasung agriculture department na planning department ga tanaduna thaurang asigi makhada startup hogdoknaba daite logodabani. Organic farming chakhat hange hairabadi chunaba mahi marong makhal amasung chunaba mafam chapchana khandolaga thabak lokhat patai. Manipur dagi drug totally eradicate down the Muthan, the Hangada BJP Sarkar. Up to my last only fight tokeni. When any threat over anything talking about Rakalite. Torokani Makan attack Torokani Monakaki, not only politically, physically target Rogan, Hari, but drug, to guide you a poppy plant, my am saying, hectares, my am to guide it. Ado, I want the Madugi replication legani, reaction legani, I know. But I have to save my generation. I have to save my people. I have to protect you all. Aduna hairi ba sigi popi tharamba lairi ba hangba jaga mayam tauramiba mayam se horticulture na sangaga agriculture na sangaga bamboo plantation gi abra kari age se ekoi na matin pir kanda after society ma sem kana bikoi kona si Churachandpur Jilla da ngarang thokiba pamdaba thogdok adugi matangda paumi sing hangba wangi paukumda Mukhyamantri hai mafam adu thauram ama pangthoknaba sem sariba sing mang tahanbagi thongda chenaba singi mathakta sarkarna chapchaba thabak lokakani manghai open gym mai thakiba amasung MLA LM Khawtigi chahi kumon pangthoknaba sem sariba sing thugai kiba adu makoi maselgi marakta yanadaba leibadagi oigani thauram adu sarkarna senba nate adu moinamak mang tahanbagi thabak sing chatharapada BJP sarkarna tumina yengduna leiroi. Agri Horti Expo asida awangnong pokki atay raija sing yauna punna stall samakun hangli hogdopaki thoram aduda raijagi horticulture amasung soil conservation amadi travel affairs amasung hills mantri ledpau haukipna singba saruk yaki. Churachandpur Jilla da ngasi Mukhyamantri Nongthomam Biren na sangagadaba open gym ama thugaiba amadi indigenous tribal leaders forum Churachandpur na sarkar gi thabak thoram singda yaudnaba laukthokkiba amasung jilla aduda ngasi ayuk pung 9 dagi nungkil pung 3 phawba total shutdown kaukibadagi Manipur sarkar na jilla asida mobile data service thingjingkre hariba athingbasi numit mangani chatnagani haina commissioner home na thokpa hukum amana hairi maragasta Churachandpur jilla da hokkiba total shutdown aduna maram oidana jilla asigi mafam kyada mapung oina Churachandpur shahar gi lambi sing pungtak takle dukan amasung kaithel sing thong hangladre hojik phawagi oinadi nataba thokdok thokpaki paw leitri total shutdown adu authority na lam amasung forest survey tabu yaningdaba phongduna kaubani. District Administration Thawal na sinduna DC Office Complex da ngasi miyangi nimit pangtokre. Mipamaduda miyangi wakat chahum hena thangalaki hari. Thawromduda All S Pension Marfudrani Toy amasung CM Wedo Pension Scheme Card humudra mari yantoki. Miyangi nimit District Administration kaksing na sinduna DC Office Complex da pangtoki maduda khangalaba beneficiary tarada water pump set sing yantoki stall kuntra hangduna miyangi wakat sing taki hari.
Singi lusing basingi numit amasung miyangi numit district administration none na sunduna hakchong da pangthoki maduda tongan ba bibak singi stol kunmatoi hangduna miyangi wakat sing taki. Numinasi Kangpokpi Jila dasu district administration Kangpokpi na sinduna Lungtin Village Community Hall da pangthoki maduda wakat chani marfudra humdoi taki. Tabiriba pawasi Akashbani Imphal degini. G20 mifam ga mari lenana mathang thagi marida Manipur University da Y20 mifam pangthokadri mifam asigi hiramna Share Future Youth in Democracy and Governance haibasni mifam asigi matang da pangthokpa paugi mifam amada Manipur University gi Vice Chancellor Professor N Lokendron hai mifam asda mioi changwa nifu nipan rom saruk yarba yai masigi manungda G20 lebaki foreign delegate kun atai raija singdagi lakpa delegate kun matoi amasung raija sigi tongan ba jila sing amasung Manipur University Digi Kangalaba Mairoi Hungudrana Saruk Yagani. Hogdopagi Thoramda Kendra Youth Affairs amasung Sports Mantri Anurag Singh Thakur, Mukhyamantri Dong Thomam Biren Singh, Kendra Mapan Thoram Raija Mantri Dr. R.K. Ranjan Singh Bana Saruk Yagani. BJP Manipur State Unity President A. Sarda Devi na hairi Pradhan Mantri Narendra Modi ki chama suba Man Ki Baat episode Manipur su mapung phana santok na ba thaurang tore. Kaisampata leba dolgi office ta pangtokpa paugi mipa amada Shrimati Sarda Devi na hai Man Ki Baat asi raija sigi boot level phawbada tana na ba thaurang tore. Thauram asi Pradhan Mantri gi warol oibana rajniti gi wa natna miyam punna tamina na ba thaurang tobani. Manghai Man Ki Baat na lam khudimakta miyam da inot piri. Manghai tongan ba raija amasung Indian territory sing da paikhatliba thoidok hendokpa thabak sing Man Ki Baat ta paudamli asigumba paudamba asida Manipur gi su tangkak kya da yawkiba asina raija asibu masak takpada chawna mateng oiri. प्रधानमंत्री की मन की बात असिना अखोइदा यामना तोंगान बा वाखलोल अदुगा तोंगान बा अखोइगी चौखट थौरांगी ओइरो खुदिंगमक्ता अखोइदा अनौवा इनोट अनौवा आशा पी अमदी हौरइबा नहासिंगदा अदुगुंबा तुंगी ओइबा थबक थौरम कयादा हेना प्रोग्रेस लेननबगी हाइबदी आत्मा निर्भर हाइबतारे अखोइना इसाना इसाबु थाजबा अखोइ रोमदोम लेपंगंबा हाइबगी तांकक असि यौना पुखलकपदा अचौवा इनोट अमा पी हाइबा वाफम असिनी अदुना मणिपुरदा लेरिबा प्रजा खुदिंगमक्ना हाइरिबा मन की बात चामरक सुबह अप्रैल की तांग कुंट्रादा अदुगुंबा प्रधानमंत्री की मन की बात असे कोई पुन्ना तामिनसी Pradhanmantri Narendra Modi na tha kudingi aroiba nomaijing nimita Akashbani gi thongda santokpa mahaki pungningi wa Man Ki Baat thoram tha asigi aroiba nomaijing nimita tangkak chama suragani. Thoram asi English singani tara marigi October 3 Vijayadashmi nimita hogdokibani. Hojik phawbada tangkak marfudra mapan sandokre chama suba tangkak asiga mari lenana Akashbani na Pradhanmantri na thoram asida phongdokiba wafam singdagi saruk khara lokatuna miyamda tahali. Marfudra manga suba episode प्रधानमंत्री ना G20 प्रेसिडेंसी ओइरपगी मतंगदा फोंदोकिबो वाफम खरा. भारत आज अपने पारंपरिक अनुभवों को आधुनिक विज्ञान से जोड़ रहा है. तभी आज हम सौर ऊर्जा से बिजली बनाने वाले सबसे बड़े देशों में शामिल हो गए हैं. सौर ऊर्जा से कैसे हमारे देश के गरीब और मध्यम वर्ग के जीवन में बदलाव आ रहा है, वो भी अध्ययन का विषय है. Maragasta laliba nomaijing numita Akashbani amasung Doordarshan gi khuthangda sandokadariba Man Ki Baat ki chama suba tangkak asi miyam hubna taminanaba information amasung broadcasting mantraloy gi makhada Prasar Bharati na sinduna akanaba screening gi thoram ama nomaijing gi ayuk pung 12 da Raj Bhavan Imphal pangthokaduri thoram aduda Manipur gi Raijapal Anusuya Uike saruk yagani. प्रधानमंत्री नरेंद्र मोदी की पुंगनिंगी वा मन की बात की चाहमा सुबा तांकक थासी की कुंट्रागी अयुक पुंग 12 आकाशबानी की थोंगदा संतोकनी प्रधानमंत्री ने वांगांग हेक लोइबगा मदुगी मणिपुरी वान तोक संतोक्तुना ताहनगनी मसी नुमित असिगी नुमिदांग पुंग 9 अमुक अना संतोकनी थौरमसिंग असी LRS चुराचानपुरनसु रिले तौदुना संतोकनी मार पाइटे पाउमाई कबुई थादौ माउ अमसुंग तांखुन लोंदना मथंगी नुमिता संतोकनी. भारत मसा सिंगु लाल नंगनबा सुडान दगी असोय अंगाम थोअंदना पुथोरनबा सरकारना कन्ना होनरी हाइना केंद्रगी मपान थोरम राज्य मंत्री डॉक्टर राजकुमार रंजन सिंह ना हाइरी. आकाशवाणी इम्फालगा अखनना उनबा अमदा मंत्री नाइ मिशन ऑफिसता रजिस्टर तौरपा असि 4,764 की मनुंगदा 1,198 साफागदम मफमदा पुथोरकले अदुगा ngarang phawbada भारत मचा 4,764 भारत पुरक्तुना मागी राज्य सिंगदा चटनखरे मांगहाई एक्सटर्नल अफेयर्स मंत्रालय की मखादा तोंगान बा लेबाक सिंगदा लेरिबा मिशन ऑफिस सिंगदा भारत मचा सिंग मतम की मतुंगिना रजिस्टर तौनबा खंगंदुना लागली
Dr. Ranjan hai April 15 haukiba operation asi tangkak 10 hena chatharba yai mang hai lebak adudagi Bharat masasing asoi engam thokloidaba mafamsingda thamlaba matung lebak asida amuk purakadabani Kaveri operation haina mingthonba Pradhan Mantri ki miyeng makhada khoi Bharat ki praja sing se tongan ba miram da leiba sing se khudong thiban kanda khoi ki duty hoina khoi asumak tawri khoi ki G20 ki presidency oiba sigal loina na khoi ki BND Vasudeva Kutumbakam haibani whole world is one family aduga one family sigi future su amakhaktani haiba wakhalon sida Kudong Thiba Mafamda Lairiba Bharat ki Praja Khudingmak Saphagadba Mafamda Puthokpa Haibase Ekhoigi External Affairs ki Daitani adu Daita Khangna Ekhoina Matam Chana Prime Minister ki Miyeng Makhada Ekhoina Masi Evacuate Tawri Irang thokliba Sudan da leba Bharat masasing asoi engam thoktana puthorpui thabak Bharat sarkarna mapung phana chathari Operation Kaberi gi makhada 9 lakh suba oina Bharat macha chama kunmathoi Sudan degi puthorkiba adu kendri gi mapan thorom raija mantri V Muralidharanna Jeddah airport oki mantri na mapan suba batch ki Bharat macha chama kunthra manga su Jeddah airport oki mapan thorom mantraloy gi machinchaba misak Arindam Bakchin hai 10 suba batch ki mioi chama kunthra manga Jeddah gi damak Sudan port Thadokre Akasbani Imphal gi pau tabiri Laivakasta radio connectivity hengaranabagi pandamda Pradhan Mantri Narendra Modi na ngasi tongan mafamsingde yungba FM radios transmitter marfudra matoi video conferencing gi kuthangda sangakre WhatsApp ki transmitter sing asi raija 19 amasung Indian territory anigi jilam marfu marida yungbani ngasi sangariba transmitter marfudra matoi asigi manungda awangpok lamdam gi oina Assam gi Karbi Anglok jila gi Difuda ama Nagaland gi Tuensang amasung Mon jila da amamam amasung Meghalaya gi West Khasi Hills jila gi Nongstone amadi East Khasi Hills jila gi William Nagar da amamam yauri Thoromda wangamada Pradhan Mantri nahai lebak asigi nagari kudimak technology gi kudongchaba sing phanganana ba sarkar na honari manghai technology gi anobai iho asina lebak asida radio na anoba saklon lawbuga loinana online FM amasung podcast ki kuthangda miyamna radio taba hengalakli manghai FM radio amasung DTH na tungi digital India gi thong ama hangdokle DTH service singda mahi masing gi course kya yengba amasung taba yagani Nomagi oiba Tangkul Cultural Festival Veterinary amasung Animal Husbandry Mantri Khasim Basum ngasi Ukrul gi Mission Ground da hogdokre Thorom du wangang bada mantri nai haujiki matamda kala sanskriti sing amasung jati kanglup sing gi identity ngakton thamba haibasi yamnamak tangai fade Tangkul Naga How Arts and Cultural Council na Cultural Revival haiba hiram da pangthokpa kala sanskriti thorom asida Myanmar gi yauna Tangkul jati sing gi kala sanskriti sing utki Technopol jila gi ngangkai shahar more da pamdaba thokdok thorpa yabagi chingnaba leibadagi jila asigi district magistrate na ngasidagi hauraga tha anigi oina CRPC gi dhara chama nifu mari gi makha athingba thangkure more shahar pumbada sanagadaba athingba si leiringai manungda mi manga natraga manga dagi hena punba yadaba sokpanba yaba khuju khulai sing puduna satpa yaroi hari National TB Elimination Program District TB Center District Health Society Senapati gi makada register toraba TB na narba mioi kuntarukta machioba chinjak sing kusin nakre Mau Vidhan Sabha Kendra gi makada leba patient sing aduda Pradhan Mantri TB Mukta Bharat Abhiyan gi makada machioba chinjak sing adu kusin nakibani Thawal jila gi Khangabok Part 3 Kundol da leba pukri achobada nupi amagi haksang leiram le hari police ki pau paladuna aikhoi gi paumin hai mio edu Khangabok Part 3 makai lakai da leba sahi kulumdoi shurabi nupi amani hari Aroibada maroiba pau amuk hana Mukhyamantri Nongthomam Biren Singh na hairi raija segi drug maru phangna mutana bahonabada mahak amasung BJP sarkarna hangadaba leite Mukhyamantri na hairi Churachampurda thoram ama pangthoknaba sem saribasing mang tahanbagi thongda senabasing gi matakta sarkarna chapchaba thabak lokhotkani G20 mifamga mari lenana mathang thagi marida Manipuri University da Y20 mifam pangthokadori Pradhan Mantri Narendra Modi gi chama chuba Man Ki Baat episode Manipur su mapung phana sandoknaba thorang tore amasung Pradhan Mantri Narendra Modi na hairi FM radio amasung DTH na tungi digital India gi thong ama hangdokle pau lojare